Singjamei Waikhom Leikai leiba Kakwa Pat Cooperative Society ke General Secretary R.K. Ranjan ke yumda ngarang numidangwairam shakkhangdaba singna bom Thamlambagi Thouong adu Yaningdaba Phongdoktuna Ngasi Singjamei Waikhom Leikai Club amadi Meira Paibi na Wakat Meepham Chathakhre Bom Thamlambagi Thouong adu Yaningdaba Phongdoktuna Ngasi Singjamei Waikhom Leikai mapage lambida Chathakiba Wakat Meepham aduga mari leinana Singjamei Waikhom Leikai Meira Paibi ke Publicity Secretary Puyam Kamalana hai mi kungna taba yumlakta bom thamjinlambagi thouong asi nuaite yaningdaba kaya leirabashu yumlakta bom thamjinduna miyamda aki tujungba pokhanbage thouong ase matungda amuk hana chathabigano numidang wairamgi matam haibasi angang singna sanaba matam ama oibana angang singna bom atu khangdadana pairubadage pokhairatuna asok apan thoklamlabade kari fibam oigane hauzik oiriba leiba kiluraba tanfam asida yumlakta bom thamjinduna miyamda aki akhang pokhanbage thouong ase lepiu haina so mahak na makataki Masi yaringai di yumlakta bom thamdana ba ni singjari matam pumbada bom se hodik yamna lebaki waraba tanja se sa yumlakta bom nung thamba khotpa se tasengna harabada akoi yam nongai jate yumlakta yaringai gi di bom je thambidana ba akoi ningsingjari yamungi yumda thamba amagi orasu amagi yumda orasu akoi nongai jate tasengna harabada bom je yumlakta bom yaringai di thambiganu angang nubi haujikti nungda wainang timing je sana khona ba adegi ga tawba tholakpa matam da makoi na dabina paiba khotpa thoraga taragati angang singa sina sokpa panba thokta de madugi daita se kanana pubiga doino